Ngasisu mahausakumna Sanalebak Story Collection na mayamgidamak nungairaba wari macha ama putuna lakchari. Wari asigi maming na Luhonglamdai. Wari asibu ibirakpa na Pepe Thokchom. Phone du kan hekta ring lakpa duda laisadu taha chensilak tu na yengi. Laklam liba call du ubada nafet taraga sat paikali. Hello. Phone dagi mi oya dusu. Thabuk loirba. Loire. Tayai di chak charaba. Chare. Ado hayeng se ngeha unaba yangadro. Ibani na unarakri se yam kuire. Kona tamna unase. Aido Imana yumdagi thokpadu yam chay. Maram chajadi thoki yaroi. Pari do sausinari. Oh. Ado dinang na haise ay nuksidi na tro. Ay nuksiradi nang imana phana chay bangang batawrasu khang bangam gadabani. Nang nangamjidu na di ay sinang na kenta nuksidi habani. As adu habanati. Koi na paano khangde hana ita phingatu honarangale. Adu di kay. Maray di yari tholage. Ado aykhoy anina hehe unafamda ado aina layramu. Aykhoy getamna thosilakpada tawganu. Pari handaki no fetawna. Hoi. Ado di aysu somda imana kaure. Ngehak layraga amuk tawrake thamage. Asumna phone du su thamnakre. Laiza phone du thamkibaga wakhanda. Aibu Imada kay haina hairamaga thoktoino. As ngamnaba haidunida. Nungsiba magidamakta chay khara charsu chaba haiduni. Matamdi asum hausinki laijadu mamada. Mama nabi hoida chak chanaba ama chatluge hairamduna mayamdagi tholakle. Getu heklan thorakpaga phone log thoklaga parida call tawi. Pari su ring amani chatpaga sat hekta paikhali. Laaba ai thokle. Lai. Hoi, adudi thamage. Asumna miku kharagi matung pari su yawraktuna. Makhoi ani puna garden da laktuna changminarakle. Lai zatapna pari da. Tayai. Yam kuina dilegum siko. Thengladi imanong chayni. Bitte puada amta harkino. Yawda ngairi. Adui nateba. Aido oidaba hairaka tholakpanina. Isa se khangde. Pangpada pakhale. Nupa na khoiga manaw haibadi yadi aikhoina thekna hanjiladi mayam changdana amuk toiba ngangbi doigi aduga na khoina kemta haidi nupa ni tawsanu haini pari laisagi matawduda noklaga is waga se ngangbiam hayeda matam khara unarudabasida angangsa ha amuksu pari wakhanda asuk nungsibi nangsa inaktagi lapna thamningdre Nangai badi waroganugo. Ay khangi nangi apambaso. Adubu ay khambal chawrba thamoisina. Nangbu inaktagi lapna thamba pamtre. Nang nangasi ifamda sawrabaso. Nongmadi nangi asawbado pharakpoyo. Ngasi aina nasagi ayaba yawda thangsingadoriba khongthang asida. Abe nangte ay badi waroganugo. Ngasidagi nangi aigi anauba punsi ama hauraganiko. Tayai pari do kya lai za pari da munna yengduna. Tayai kaidorage kay wakhang khalino. Nangi khangde abe aisa nang ubada pumsung hai sungkre. Lai za pari ki wanghai tu ikairaduna mamai du tapna lukthaki. Asumna matamdi asum hausinki. Pari na ngamduna laiza bunamdana chele. Laiza susut kaptuna lairi. Pari laizagi manakta tamna phamdare. Abe, nakok tu siklani. Se, nakok tu siani hami nangbo to kidoge. Ayam da thilo daye. Imaga babaga na. Ayonda yam sauramani. Imaga do ayaw tadi chang maru mafabu hukta bane. Ayam da thilo. Abe, tayai su khangi. Adubu tayai na ngasi tawriba siso nangbu nuksiba heman khibagini. Tayai na nangbu yamna nuksi. Nangbu atopa kanagi su heningdi. Ay khaki oininge.
ꯑꯩꯒꯤ ꯈꯝꯕꯜ ꯆꯥꯎꯔꯕ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯕ ꯉꯝꯗ꯭ꯔꯦ ꯅꯪ ꯀꯞꯄꯗꯨ ꯇꯣꯛꯑꯣꯕ ꯅꯪꯅ ꯁꯨꯝ ꯀꯞꯄꯁꯦ ꯇꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯪꯕꯨ ꯀꯞꯍꯟꯒꯦ ꯍꯥꯏꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯡꯖꯤꯟꯈꯤꯕ ꯅꯠꯇꯦ ꯇꯩ ꯑꯩꯁꯨ ꯄꯨꯝꯅꯃꯛꯇꯣ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯀꯞꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯤꯌꯦ ꯍꯦꯟꯅ ꯀꯞꯅꯤꯡꯉꯦ ꯑꯁꯨꯝꯅ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤꯒꯤ ꯃꯄꯥ ꯆꯥꯎꯍꯜꯅ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯑꯅꯤꯒ ꯇꯧꯗꯨꯅ ꯂꯥꯏꯖꯒꯤ ꯏꯃꯨꯡꯗ ꯄꯥꯎ ꯍꯜꯂꯨꯔꯦ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯂꯥꯏꯖꯒꯤ ꯃꯄꯥ ꯏꯕꯣꯍꯜꯅ ꯃꯆꯥꯕꯨ ꯉꯟꯅ ꯊꯤꯟꯕꯤꯔꯛꯅꯕ ꯑꯃꯗꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨꯁꯨ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯋꯥ ꯈꯟꯅꯅꯕ ꯍꯥꯏꯔꯛꯂꯤ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯥꯏꯖꯗꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯐꯝꯂꯤ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯁꯨꯅꯤꯇꯥꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯏ ꯅꯪꯕꯨ ꯃꯌꯥꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯤꯕꯁꯦ ꯈꯔ ꯆꯥꯈꯣꯗꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯁꯨꯅꯤꯇꯥ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯗꯣ ꯏꯕꯦꯝꯃ ꯃꯃꯥ ꯑꯃ ꯑꯣꯏꯅꯗꯤ ꯋꯥꯐꯝꯁꯦ ꯍꯪꯗꯕ ꯌꯥꯗꯦ ꯏꯆꯥꯅ ꯌꯥꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯅꯈꯤꯕ꯭ꯔꯥ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯧꯖꯤꯛ ꯂꯣꯠꯄ ꯌꯥꯔꯔꯣꯏ ꯐꯅ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯅꯪꯒ ꯍꯥꯟꯅ ꯈꯪꯅꯩꯁꯨ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯏꯃꯥ ꯃꯤꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯔꯕꯁꯨ ꯏꯆꯥꯗꯒꯤ ꯑꯃꯨꯛꯀ ꯇꯥꯅꯤꯡꯉꯤ ꯏꯆꯥꯅ ꯍꯥꯏꯕꯗꯣ ꯃꯗꯨꯅꯤ ꯏꯃꯥꯅ ꯂꯧꯁꯤꯟꯒꯗꯕꯗꯤ ꯏꯃꯥ ꯑꯩꯒ ꯇꯌꯥꯏꯒ ꯈꯪꯅꯔꯛꯄ ꯆꯍꯤ 2ꯗꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨꯕꯨ ꯉꯔꯥꯡꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯃꯃꯥꯗ ꯑꯃꯗ ꯆꯤꯊꯗ ꯇꯝꯂꯝꯃꯤ ꯁꯨꯅꯤꯇꯥꯗꯨ ꯃꯆꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣꯏ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯨꯄꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯇꯝ ꯄꯨꯡꯕꯗ ꯆꯠꯀꯗꯕꯅꯤ ꯑꯩꯒꯤ ꯉꯥꯏꯍꯥꯛ ꯆꯦꯛꯁꯤꯟꯍꯧꯗꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯋꯥꯈꯜ ꯀꯌꯥꯔꯛ ꯍꯟꯅ ꯈꯟꯊꯗꯨꯅ ꯇꯧꯒꯗꯕꯅꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯇꯤꯡꯈꯪꯇꯅ ꯌꯨꯒꯗꯕꯒꯤ ꯉꯥꯏꯔꯤꯕꯅꯤ ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯇꯥꯏ ꯃꯃꯥꯒꯤ ꯋꯥꯗꯣ ꯁꯨꯅꯤꯇꯥ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯐꯔꯦ ꯏꯆꯥꯁꯨ ꯄꯣꯊꯥꯔꯣ ꯉꯁꯤꯗꯤ ꯅꯁꯥ ꯌꯥꯅꯔꯕꯅꯤꯅ ꯏꯃꯥ ꯍꯣꯏꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯅꯄꯥꯅꯁꯨ ꯂꯨꯍꯣꯡꯕꯁꯦ ꯊꯨꯖꯤꯟꯅꯕ ꯁꯤꯟꯒꯅꯤ ꯍꯥꯏꯔꯤ ꯆꯦꯜꯂꯨꯔꯕꯤ ꯑꯃꯅ ꯌꯨꯝꯗ ꯑꯁꯨꯝ ꯀꯨꯏꯅ ꯂꯩꯁꯤꯟꯕꯁꯦ ꯃꯤꯒꯤ ꯃꯤꯋꯥ ꯆꯪꯂꯛꯀꯅꯤ ꯋꯥꯁꯦ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯆꯠꯅꯕꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯨꯅꯤꯇꯥ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦ ꯇꯨꯃꯤꯟ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯔꯛꯂꯦ ꯉꯁꯤꯁꯨ ꯂꯥꯏꯖ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯐꯝꯂꯤ ꯅꯥꯀꯟꯗ ꯐꯣꯟꯗꯨ ꯀꯟꯅ ꯔꯤꯡꯂꯛꯏ ꯇꯥꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤ ꯋꯥꯈꯟꯗꯕꯨ ꯎꯪꯂꯤꯕꯅꯣ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯁꯦꯡꯂꯕ ꯄꯤꯔꯥꯡ ꯃꯔꯤꯛ ꯈꯔꯁꯨ ꯇꯞꯅ ꯆꯦꯟꯊꯔꯛꯏ ꯐꯅ ꯀꯨꯏꯅ ꯑꯗꯨꯝꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯀꯌꯥ ꯂꯥꯛꯂꯦ ꯃꯇꯥ ꯆꯥꯅꯖꯕꯤ ꯏꯔꯤꯛꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯂꯥꯏꯖ ꯂꯥꯏꯖ ꯃꯄꯤꯗ ꯁꯠ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯑꯍꯥꯎ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯏꯔꯤꯛꯇꯨ ꯆꯪꯁꯤꯜꯂꯛꯑꯒ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯐꯣꯟꯁꯨ ꯇꯧꯕꯅꯦ ꯁꯨꯛꯄꯥꯏ ꯍꯦꯛ ꯄꯥꯏꯔꯛꯇꯦ ꯀꯔꯤ ꯋꯥꯈꯟꯗꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯃꯪꯂꯤꯗꯨꯕꯣ ꯐꯣꯟꯗꯨꯁꯨ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯖ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯇꯨꯃꯤꯟꯅ ꯂꯩ ꯏꯔꯤꯛꯇꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯋꯥꯗꯨꯒꯤ ꯋꯥꯈꯟꯗ ꯐꯣꯟ ꯂꯥꯛꯄꯒꯗꯣ ꯑꯃꯠꯇ ꯌꯦꯡꯗꯕ ꯑꯣꯏꯔꯝꯒꯅꯤ ꯅꯋꯥꯒꯤ ꯑꯣꯏꯔꯝꯃꯗꯤ ꯁꯠ ꯄꯥꯏꯒꯗꯕ ꯂꯨꯍꯣꯡꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯕꯁꯤꯗ ꯂꯥꯏꯖꯗꯨ ꯍꯟꯗꯛꯇꯤ ꯏꯔꯤꯛꯀꯤ ꯄꯥꯎꯈꯨꯝꯗꯨꯒꯤ ꯃꯍꯨꯠꯇ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯏꯇꯞ ꯇꯞꯅ ꯍꯪꯂꯛꯏ ꯏꯔꯤꯛ ꯅꯪ ꯑꯩꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯒꯗ꯭ꯔꯥ ꯑꯩꯕꯨ ꯃꯤꯁ ꯇꯧꯒꯗ꯭ꯔꯥ ꯏꯔꯤꯛꯇꯨ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯣ ꯈꯪꯍꯟ ꯍꯦꯛ ꯍꯟꯖꯤꯟꯈꯤ ꯇꯨꯃꯤꯟ ꯂꯨꯞꯊꯈ꯭ꯔꯦ ꯂꯥꯏꯖ ꯂꯦꯞꯇꯦ ꯑꯃꯨꯛꯁꯨ ꯅꯝꯐꯨꯗ ꯍꯪꯖꯤꯜꯂꯛꯏ ꯍꯥꯏꯌꯣ ꯅꯪꯅ ꯑꯩꯅ ꯂꯨꯍꯣꯡꯈꯤꯗꯣꯏꯁꯦ ꯍꯔꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯏꯔꯤꯛꯇꯣ ꯍꯟꯗꯛꯇꯤ ꯄꯥꯎꯈꯨꯝꯗ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥꯏꯗꯨ ꯁꯠ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯣ ꯇꯅꯤꯛ ꯍꯥꯏꯔꯛꯏ ꯍꯔꯥꯎꯏ ꯀꯔꯤꯒꯤ ꯍꯔꯥꯎꯔꯣꯏꯗꯣꯏꯅꯣ
ꯑꯩꯒꯤ ꯏꯇꯥ ꯆꯥꯅꯕꯤꯅ ꯃꯐꯝ ꯈꯪꯅ ꯂꯩꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ, ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ꯫ ꯑꯩꯒꯤ ꯏꯇꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯇꯨꯒꯤ ꯃꯀꯥꯗ ꯂꯩꯁꯥ ꯇꯝꯂꯨꯔꯅꯤ, ꯃꯥꯒꯤ ꯁꯥꯒꯩꯗꯨꯒꯤ ꯃꯔꯛꯇ ꯇꯤꯟꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯍꯔꯥꯎꯏ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯏꯔꯤꯛ ꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯤꯕ? ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ? ꯍꯟꯗꯛꯇꯤ ꯏꯔꯤꯛꯇꯣ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯇꯨꯅ ꯇꯞꯅ ꯃꯁꯥꯗꯣ ꯂꯩꯊꯣꯔꯛꯂꯒ ꯂꯥꯏꯖꯒꯤ ꯃꯆꯥꯗꯣ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯖ, ꯑꯩ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯕꯁꯨ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯩꯒꯤ ꯏꯇꯥ ꯅꯍꯥꯛꯀ ꯂꯥꯞꯅꯔꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝ ꯋꯥꯏꯑꯦ꯫ ꯅꯪꯅ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯑꯩ ꯀꯅꯥꯒ ꯏꯇꯥ ꯁꯥꯟꯅꯒꯅꯤ? ꯑꯩ ꯏꯇꯣꯝꯇ ꯇꯔꯛ ꯃꯄꯥꯡ ꯀꯅꯥꯁꯨ ꯂꯩꯇ ꯂꯩꯍꯧꯔꯅꯤꯌꯦ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯒ ꯍꯧꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯉꯁꯤꯗꯤ ꯀꯥꯏꯅꯕꯒꯤ ꯃꯇꯝꯗꯣ ꯂꯥꯛꯂꯦ꯫ ꯇꯣꯜꯂꯤꯀꯣ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯄꯣꯛꯁꯦ꯫ ꯄꯥꯃꯨꯃꯥꯒꯤ ꯃꯀꯥꯗ ꯂꯩꯁꯥ ꯇꯝꯈ꯭ꯔꯒꯗꯕꯤ ꯅꯪꯁꯦ ꯑꯃꯔꯣꯝꯗꯗꯤ ꯅꯪꯒꯤ ꯁꯥꯒꯩ ꯅꯥꯇꯩ, ꯃꯔꯨꯞ ꯃꯄꯥꯡ, ꯏꯃꯥ ꯏꯄꯥ, ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯃꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯇꯨꯅ ꯊꯥꯗꯣꯛꯂꯝꯂꯒꯅꯤꯀꯣ, ꯄꯨꯝꯅꯃꯛ ꯍꯣꯡꯈ꯭ꯔꯒꯅꯤꯀꯣ꯫ ꯂꯥꯏꯖꯁꯨ ꯃꯇꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ, ꯏꯔꯤꯛ, ꯑꯩ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯒ ꯑꯩꯁꯦ ꯆꯠꯂꯅꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯏ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯔꯕ ꯅꯈꯣꯏꯁꯤꯡꯁꯦ ꯑꯩ ꯀꯔꯝꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯋꯥꯕꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯔꯥꯡꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯃꯍꯥꯛꯇꯨꯅ ꯄꯥꯃꯨꯃꯥꯒꯤ ꯉꯛꯁꯝꯗ ꯍꯨꯛꯀꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗꯨꯗꯒꯤ ꯅꯈꯣꯏꯕꯨ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯒꯁꯤꯅ ꯍꯦꯜꯂꯦ꯫ ꯂꯥꯏꯖ, ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯇꯣꯏꯅ ꯎꯅꯕꯗꯨ ꯎꯅꯔꯔꯣꯏꯀꯣ, ꯂꯥꯞꯅꯈ꯭ꯔꯅꯤꯀꯣ꯫ ꯑꯁꯨꯝ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯨ, ꯑꯗꯨꯕꯨ ꯑꯩ ꯈꯪꯉꯦ ꯑꯩꯒꯤ ꯏꯇꯥꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯒꯨꯟ ꯂꯩꯕꯅꯤ꯫ ꯑꯩꯒꯤ ꯏꯇꯥꯅ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅ ꯌꯨꯝꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯄꯥꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ꯫ ꯅꯈꯣꯏ꯫ ꯁꯨꯅꯤꯇꯥ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯆꯞ ꯂꯦꯞꯈꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯏꯔꯤꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯤ ꯅꯈꯣꯏ ꯑꯅꯤꯗꯤ? ꯍꯥ? ꯏꯔꯤꯛ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯁꯨꯅꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, ꯃꯃꯥ, ꯌꯦꯡꯉꯨꯅꯦ, ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯖꯁꯤ ꯌꯥꯝꯅ ꯐꯖꯗ꯭ꯔꯥ? ꯌꯦꯡꯕꯗ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯍꯥꯏꯗꯨ ꯑꯣꯏꯗ꯭ꯔꯥ? ꯑꯋꯥꯠꯄ ꯑꯝꯇ ꯍꯦꯛ ꯂꯩꯇꯦꯀꯣ ꯃꯃꯥ? ꯑꯗꯨꯕꯨ ꯑꯁꯨꯛ ꯐꯖꯕ, ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯇꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯁꯤꯗꯒꯤ ꯆꯠꯈꯤꯒꯗꯧꯔꯦꯀꯣ, ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯅꯤꯀꯣ꯫ ꯁꯨꯅꯤꯇꯥꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯇꯞꯂꯞꯅ ꯍꯥꯏꯔꯤ, ꯏꯔꯤꯛ, ꯃꯁꯤꯅꯤꯅꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯄꯣꯛꯇꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯦꯡꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯂꯩꯇꯦꯅꯦ꯫ ꯂꯥꯏꯖꯗꯨ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯂꯒ ꯍꯥꯏꯔꯛꯂꯤ, ꯏꯃꯥ, ꯏꯃꯥ, ꯕꯕꯥ, ꯅꯥꯎ, ꯅꯈꯣꯏ ꯃꯌꯥꯝꯁꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯀꯅꯤ ꯈꯟꯕꯗ ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏꯌꯦ꯫ ꯑꯩꯕꯨ ꯂꯨꯍꯣꯡꯕꯤꯔꯅꯨ ꯏꯃꯥ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯁꯦ ꯎꯔꯒ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯂꯨꯍꯣꯡꯕꯤꯔꯅꯨ꯫ ꯁꯨꯅꯤꯇꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀꯞꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣꯏ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯑꯗꯨꯝꯅ ꯍꯥꯏꯕ ꯇꯧꯍꯩꯗꯦ꯫ ꯏꯆꯥꯒꯤ ꯑꯐꯕ ꯇꯥꯡꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯏꯃꯥꯁꯨ ꯏꯆꯥꯕꯨ ꯆꯠꯍꯟꯅꯤꯡꯕ ꯅꯠꯇꯦꯅꯦ꯫
ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯄ ꯇꯥꯕꯅꯤ. ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯒꯗꯕꯅꯤ. ꯃꯍꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗ ꯏꯆꯥꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ. ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏꯗ ꯅꯅꯦꯝ ꯑꯣꯏꯕꯤ ꯃꯍꯥꯛꯀ ꯅꯀꯨ ꯑꯣꯏꯕ ꯃꯍꯥꯛꯇꯨꯒ ꯁꯦꯒ ꯃꯥꯏꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯇꯧꯒꯗꯕꯅꯤ. ꯅꯄꯨꯔꯣꯏꯕꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯏꯃꯨꯡ ꯃꯅꯨꯡ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯅꯍꯥꯛꯅ ꯀꯤꯅ ꯅꯣꯂꯨꯞꯅ ꯃꯇꯝ ꯄꯨꯝꯕꯗ ꯆꯠꯂꯨꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ. ꯂꯥꯏꯖ ꯈꯨꯝꯗꯦ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯣ. ꯑꯗꯨꯃꯛ ꯍꯤꯛ ꯍꯤꯛ ꯇꯧꯅ ꯀꯞꯂꯤ. ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯀꯞꯂꯝꯂꯒ ꯂꯥꯏꯖ ꯈꯣꯟꯖꯦꯜꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯍꯥꯏꯔꯤ. ꯏꯃꯥ, ꯑꯩ ꯏꯃꯥ, ꯕꯕꯥ, ꯅꯥꯎ ꯅꯈꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯄꯨꯟꯁꯤꯗ ꯈꯜꯂꯨꯗꯕꯅꯤ ꯑꯁꯨꯛ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯇꯥꯡꯀꯛ ꯑꯁꯤ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕ. ꯁꯨꯅꯤꯇꯥ ꯃꯆꯥꯒꯤ ꯃꯄꯤꯗꯨ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯅꯥꯟꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯤ. ꯁꯦ ꯇꯣꯛꯑꯣ. ꯁꯨꯝ ꯀꯞꯂꯕꯗꯤ ꯅꯁꯥꯗꯨ ꯌꯥꯔꯔꯣꯏ. ꯅꯀꯣꯛ ꯑꯗꯨ ꯆꯤꯛꯂꯛꯑꯅꯤ. ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯇꯥꯁꯤꯒ ꯇꯧꯔꯒ ꯅꯪꯒꯤ ꯐꯤꯁꯤꯡꯗꯣ ꯅꯅꯦꯅ ꯄꯨꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯈꯜꯂꯨ ꯂꯥꯎ. ꯂꯤꯛꯁꯨ ꯈꯨꯖꯤꯁꯨ ꯂꯣꯏꯅ ꯌꯥꯍꯧꯔꯕꯅꯤ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ. ꯑꯦꯔꯤꯛꯁꯨ ꯂꯥꯏꯖꯒꯤ ꯂꯨꯍꯣꯡꯕꯗꯨꯅ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕꯗ ꯃꯍꯥꯛꯁꯨ ꯂꯥꯏꯖꯒꯤ ꯌꯨꯝꯗ ꯂꯩꯔꯦ. ꯑꯗꯨꯕꯨ ꯏꯔꯤꯛ ꯃꯥꯏꯊꯣꯡꯗ ꯃꯇꯥꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯕꯁꯨ ꯃꯍꯥꯛ ꯂꯥꯏꯖꯒ ꯀꯥꯏꯅꯔꯅꯤ ꯈꯟꯕꯗ ꯂꯣꯟꯅ ꯂꯣꯟꯅ ꯑꯗꯨꯃꯛ ꯀꯞꯆꯔꯝꯃꯤ. ꯂꯥꯏꯖꯁꯨ ꯈꯪꯉꯤ. ꯈꯪꯅ ꯈꯪꯅ ꯃꯍꯥꯛ ꯎꯁꯤꯟꯅꯈꯤꯗ꯭ꯔꯦ. ꯃꯇꯥꯅ ꯀꯞꯄꯗꯨ ꯎꯔꯒ ꯊꯃꯣꯏꯗꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯆꯥꯛꯂꯤꯕꯅꯤ. ꯂꯥꯏꯖ ꯇꯞꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯕꯕꯥ, ꯑꯩꯒꯤ ꯁꯝꯁꯦ ꯍꯌꯦꯡꯗꯤ ꯑꯃꯨꯛꯇ ꯇꯨꯝꯊꯣꯛꯀꯦ. ꯀꯣꯛꯁꯦ ꯊꯥꯎ ꯑꯃꯨꯛꯇ ꯇꯩꯕꯤꯌꯨ. ꯂꯣꯏꯔꯛꯄꯗ ꯈꯣꯟꯖꯦꯜ ꯅꯤꯛꯂꯛꯄꯅꯤ. ꯏꯕꯣꯍꯜ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯆꯞ ꯂꯦꯞꯄꯤ. ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯇꯔꯪ ꯑꯃꯗ ꯂꯩ ꯃꯁꯥꯗꯣ. ꯂꯥꯏꯖ ꯃꯄꯥꯒꯤ ꯃꯁꯥꯗ ꯇꯞꯅ ꯄꯥꯏꯔꯛꯏ. ꯕꯕꯥ, ꯇꯩꯕꯤꯔꯔꯣꯏ ꯍꯥꯏꯔꯣ? ꯍꯟꯗꯛꯇꯤ ꯏꯕꯣꯍꯜꯗꯨ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯤꯠꯂꯨꯗꯒꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯩꯔꯤꯅ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯇꯞꯅ ꯁꯤꯟꯊꯔꯛꯏ. ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ. ꯏꯄꯥ ꯇꯩꯒꯦ. ꯂꯥꯎ, ꯏꯄꯥꯒꯤ ꯃꯥꯡꯁꯤꯗ ꯐꯝꯂꯨ ꯂꯥꯎ. ꯂꯥꯏꯖ ꯀꯝꯅꯣꯛ ꯇꯧꯔꯛꯏ. ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯃꯥꯡꯗ ꯁꯠ ꯐꯝꯊꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯛꯏꯕ ꯍꯤꯌꯔ ꯑꯣꯏꯜꯗꯣ ꯃꯄꯥꯗ ꯁꯠ ꯄꯤꯁꯤꯜꯂꯤ. ꯕꯕꯥ, ꯁꯦ. ꯏꯕꯣꯍꯜ ꯃꯆꯥꯅ ꯄꯤꯔꯛꯂꯤꯕꯗꯨ ꯂꯧꯔꯒ ꯇꯞꯂꯤ ꯇꯞꯂꯤ ꯇꯧꯗꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇꯨꯗ ꯊꯥꯎꯗꯨ ꯇꯩꯕꯤꯔꯛꯏ. ꯂꯥꯏꯖ ꯉꯁꯥꯏ ꯃꯈꯩ ꯈꯥꯡꯗꯨꯅ ꯂꯩꯔꯝꯂꯕꯁꯨ ꯍꯟꯗꯛꯇꯤ ꯉꯝꯂꯛꯇ꯭ꯔꯦ. ꯇꯞꯅ ꯈꯣꯟꯖꯦꯜꯗ ꯇꯅꯤꯛ ꯇꯅꯤꯛ ꯍꯥꯏꯔꯛꯏ. ꯕꯕꯥ, ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯅꯤꯀꯣ? ꯑꯁꯨꯝꯅ ꯕꯕꯥꯅ ꯅꯆꯥꯒꯤ ꯀꯣꯛꯁꯤꯗ ꯊꯥꯎ ꯇꯩꯕꯤꯔꯒ ꯄꯥꯏꯕꯤꯕꯁꯦ. ꯃꯊꯪ ꯑꯃꯨꯛ ꯅꯆꯥꯅ ꯀꯣꯛꯁꯤ ꯇꯨꯝꯊꯣꯛꯀꯦ ꯈꯟꯕꯗꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯒꯤ ꯁꯝꯁꯤꯗ ꯀꯣꯛꯇꯩ ꯊꯥꯎ ꯑꯁꯦ ꯑꯁꯨꯝꯅ ꯇꯩꯕꯤꯅꯕ ꯕꯕꯥ ꯅꯪꯗꯤ ꯂꯩꯔꯔꯣꯏꯀꯣ? ꯍꯩ ꯑꯉꯥꯎꯕꯤ, ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ. ꯕꯕꯥꯕꯨ ꯀꯔꯤꯒꯤ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯣ? ꯕꯕꯥꯗꯤ ꯏꯆꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤꯌꯦ. ꯕꯕꯥ, ꯍꯌꯦꯡꯗ ꯉꯥꯏꯔꯦꯀꯣ ꯅꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯦ. ꯈꯪꯍꯧꯗꯦꯀꯣ ꯃꯇꯝꯁꯦ. ꯅꯨꯡꯁꯤꯗ꯭ꯔꯥ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ? ꯑꯩꯅ ꯅꯥꯎꯗꯒꯤ ꯑꯆꯥꯄꯣꯠ ꯃꯨꯜꯂꯒ ꯆꯥꯕꯗ ꯅꯪꯅ ꯑꯍꯟꯅꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯅ ꯕꯕꯥꯅ ꯆꯩꯈꯤꯕꯗꯣ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯩꯀꯥꯏꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯁꯥꯟꯅꯕꯗ ꯅꯅꯥꯎꯒꯤ ꯃꯤꯆꯪ ꯆꯪꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯂꯝꯄꯥꯛ ꯃꯌꯥꯏꯗ ꯕꯕꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯐꯨꯕꯗꯣ. ꯑꯩꯁꯨ ꯕꯕꯥꯅ ꯐꯨꯕꯒꯤ ꯋꯥꯔꯧꯗꯨꯅ ꯅꯨꯃꯤꯠꯇꯨꯃ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗꯕꯗꯣ. ꯅꯨꯡꯁꯤꯗ꯭ꯔ ꯕꯕꯥ ꯃꯇꯝꯗꯣ? ꯃꯇꯝꯗꯣ ꯃꯤꯀꯨꯞ ꯑꯁꯤ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯏꯄꯥ ꯏꯆꯥꯅ
ꯀꯥꯏꯅꯕꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯉꯥꯏꯔꯒ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯅꯗꯤ ꯂꯩꯔꯝꯃꯣꯏꯀꯣ ꯋꯥꯠꯂꯤ ꯃꯇꯝꯗꯣ ꯍꯥꯏꯅ ꯅꯣꯡꯅ ꯈꯦꯅ ꯂꯩꯔꯝꯒꯅꯤꯀꯣ ꯂꯥꯏꯖꯥ ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯑꯗꯨꯝꯅ ꯏꯄꯥꯒꯤ ꯃꯥꯡꯗ ꯏꯆꯥꯒꯤ ꯁꯣꯟꯊꯕ ꯃꯇꯧꯗꯨ ꯎꯠꯂꯛꯀꯅꯨ ꯏꯄꯥ ꯏꯆꯥꯒꯤ ꯑꯁꯣꯟꯕ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗꯦ ꯅꯪꯅ ꯋꯥꯔꯤꯕ ꯑꯗꯨꯝꯅ ꯅꯄꯥ ꯅꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤꯕꯅꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯍꯌꯦꯡꯗ ꯉꯥꯏꯔꯤ ꯂꯨꯍꯣꯡꯕꯁꯨ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯑꯍꯤꯡꯗ ꯇꯨꯝꯊꯕ ꯌꯥꯗ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯤ ꯏꯔꯤꯛꯇꯤ ꯃꯁꯥꯗꯣ ꯋꯥꯃꯟꯕꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯐꯣꯟꯗ ꯋꯥꯔꯤꯒꯤ ꯀꯣꯜ ꯂꯥꯛꯏ ꯂꯥꯏꯖ ꯇꯞꯅ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯇꯨꯝꯗ꯭ꯔꯤꯕꯣ ꯇꯨꯝꯗ꯭ꯔꯤ ꯊꯦꯡꯉꯤ ꯇꯨꯝꯅꯕ ꯇꯧꯔꯣꯗꯅ ꯍꯌꯦꯡꯁꯨ ꯉꯟꯅ ꯍꯧꯒꯠꯀꯗꯕ ꯑꯣꯏꯔꯝꯅꯤ ꯊꯌꯥꯏ ꯑꯍꯤꯡꯁꯤꯅ ꯂꯣꯏꯈ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯂꯅꯤꯀꯣ ꯁꯦꯝꯂꯅꯤ ꯑꯩꯁꯦ ꯍꯌꯦꯡꯗꯒꯤꯗꯤ ꯇꯌꯥꯏꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯗ ꯃꯧ ꯑꯣꯏꯅ ꯇꯤꯜꯂꯔꯅꯤꯀꯣ ꯑꯗꯨꯕꯨ ꯇꯌꯥꯏ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯄꯥꯕ ꯅꯥꯎ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯁꯦ ꯊꯥꯗꯣꯛꯄꯒꯤ ꯃꯤꯀꯨꯞ ꯂꯥꯛꯂꯦ ꯈꯜꯂꯨꯕꯗ ꯑꯩ ꯑꯍꯤꯡꯁꯦ ꯇꯨꯝꯗꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯂꯥꯏꯖꯥ ꯅꯪ ꯇꯌꯥꯏ ꯁꯥꯎꯔꯛꯎꯔꯥ ꯇꯌꯥꯏꯅ ꯃꯗꯨꯒꯨꯝꯕ ꯋꯥꯈꯟꯗꯣ ꯌꯥꯝꯅ ꯈꯟꯖꯤꯜꯂꯅꯨ ꯍꯥꯏꯔꯒ ꯌꯦꯡꯉꯣ ꯑꯗꯨꯝꯅ ꯈꯟꯖꯤꯜꯂꯒ ꯂꯩꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯅꯁꯛ ꯅꯇꯧꯗꯣ ꯃꯤꯗꯤ ꯐꯖꯅꯕ ꯍꯥꯏꯗꯅ ꯑꯋꯥꯕ ꯋꯥꯈꯜꯁꯤꯡꯗꯣ ꯂꯪꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗ ꯑꯗꯨꯝ ꯊꯤꯖꯤꯟꯅꯕ ꯍꯣꯠꯅꯔꯒ ꯂꯩ ꯍꯌꯦꯡ ꯃꯤꯅ ꯀꯩꯅꯥꯁꯤꯗꯤ ꯃꯁꯛꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯍꯦꯛ ꯍꯥꯏꯔꯕ ꯃꯥꯡꯖꯕꯁꯤ ꯀꯅꯥꯒꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯇꯤ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯤꯜꯂꯛꯏ ꯍꯥꯏꯌꯨꯅꯦ ꯃꯥꯡꯖꯕꯁꯦ ꯀꯅꯥꯅꯣꯕ ꯑꯩ ꯅꯠꯇ꯭ꯔꯣ ꯍꯟꯗꯛꯇꯤ ꯂꯥꯏꯖꯗꯣ ꯄꯥꯔꯤꯒꯤ ꯋꯥꯍꯩꯗ ꯈꯖꯤꯛ ꯅꯣꯛꯂꯛꯏ ꯄꯥꯔꯤ ꯃꯍꯥꯛꯅ ꯅꯣꯛꯄꯗꯨ ꯇꯥꯔꯒ ꯇꯣꯇꯣ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯅꯣꯛꯑꯣ ꯍꯥꯏꯕ ꯂꯥꯏꯖ ꯇꯞꯅ ꯍꯣꯏ ꯐꯔꯦꯁꯦ ꯄꯣꯊꯥꯔꯣ ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ ꯍꯌꯦꯡꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯉꯟꯅ ꯍꯧꯒꯗꯣꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯍꯧꯖꯤꯛꯇꯤ ꯄꯥꯔꯤ ꯑꯃꯁꯨꯡ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯄꯥꯔꯤ ꯑꯃꯗꯤ ꯂꯥꯏꯖꯁꯨ ꯃꯆꯥꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ